Kurumjari ISTV News Bank tabiri punopo taram loksari haujahan bada muriba pau lobisi sahi lising anirong gi itihas leiba Manipur gi ariba record amadi sayet naba tholopa matamda UK da leiriba museum gi mateng lobgi pibamda leigedori haina chief minister na fondokre hauja pau sanor mo pizari sahi lising anirong gi itihas leiba Manipur gi ariba record amadi sayet naba tholopa matamda UK da leiriba museum gi mateng lobgi pibamda leigedori haina chief minister na fondokre Wafam Singasi Palace Compound Leba Art and Culture Complex da Cultural Integrity Pillar ani Maikom Hangdopagi Torumda Fangdokibani Toromadu Art and Culture Commissioner RK Nimai Amadi Atay Masak Naiba Mui Kyasu Saruyaki Sarakna Fit Tara Nipan Rom Wangba Fit Ahum Lom Thaba Madi Ton Teret Lom Lumba Pillar ani Edu Chief Minister na Maikom Hangdoki Pillar Sing Asida Manipur da Kunda Minariba Tongan ba Furup Singi Pirola Madi Mayak na Sing Bakaya Hakli Tarongi Saru Ama Oina Pillar Sing Adubu design toriba mutua bahadur amadi mahake artist sing da ikai kumna utpoina khudol post sing pk taronga mari lenana art and culture gi director Sobitana jati kya gi khudam joba pillar ama thamnaba matam kya gi mamang dagi hona duna lakpani adubu ngasidi mai pak na khinba ngamle pillar ani asina sing amasung tam ani marakta leinariba mari edu ningsing hanba ngamle haike commissioner RK Nimaina art and culture gi office asi culture gi office amani khangnaba anoba thorang ama paikat pagi manung sana pillar si khinbani khenaba kaya leirabasu culture dadi manaba kaya na heli haike pillar ani asi tungi yamna maru oiba pillar oigadorubani haike chief minister okam ibobina jati kya gi custom amasung traditional gi masak sing asina jati asigilan oigadorubani culture gi oiba museum ama thamningbagi apamba leirabasu sel thungi fibam phattabana thabak oina pangthopangamdri state ki oina museum ama leirabasu UK da leiriba museum gi saruk tara thopagi maset ama phauba yobungamdri sahi lising anirong gi itihas leiba Manipur gi ariba record kaya sahi sama sanirom damak leiramba British na makhogi museum da record kaya thamduna leiramba si angapa poe ngasi yungliba pillar ani asina lamdamasigi mirol na integrity sagatpada soba mateng oiragani makhatana Manipur gi ariba record amadi sayet naba tholopa matamda tangai fadana UK gi museum da satuna yemgi fibam legedore haike अखोई रेकॉर्ड से अच्छा मेंटेन तौना थमम ग्रेब अरीबा हाइबे तारे वही ब्रिटिश ना मणिपुर दा मत्ते खरा लेरंबा हाइबे ताई अखोई इतिहास दी सही लिसिंग अनि हेलबा दुगुम अखोई इतिहास ने दुगुम होइना लेरंबदी यामब द चही साम चनी गुंबा अदमाइना बु वरंबा येबा अदु खोई सही लिसिंग अनि गी कैनोजी मोइना मत्ते खरा सही लिसिंग अनि हेनबसे सही साम जनी लेरंबा हाइबसिदी याम कुइबा मतम नतेबा अदुबो खोई सही लिसिंग अनि हेना लेरबा खोई इतिहास का मरी लेनबा मयामसे मोइदा कयाम फजना मते खरा मोइना लेरंबसदा मोइना रिसर्च तौरगा लोइन कलेक्शन तौरगा मोइदा थममबसी उबदा खोई आई पुरा नखरेब अदुन हुजिकसु खोई अरीबा कैनोम खंगनिंग तारगदी यामना कंट्रोवर्शियल होइबा मदुगी कैनोसी खंगनिंगगदी अखोई तंगाई फ्रदी अखोई ब्रिटिश की आद चलगा म्यूजियम दा येंबगी फिल्म अमन लैदोरिबा खोइसेबा Tidim Road ki Tidim Ground manakta bom ama leire haiduna Manipur police ke bom expert laktuna yenglubada sasinaba bom oiramle tawdosi ngasi ayuk airport taleba taranipal suba sik regiment na Republic Day thorom gi mangwina na patrolling set pada thengnar khibani security ke ahenba force laktuna madi bom expert na yamna section na sangsinduna yenglubada sasinaba bom oiramki sasinaba bom adugi manungda gari ge dynamo amada electric wire khara yasilaga polythene bag amana yomduna lerambani Amaromda Racial Division National Highway 2 gi Sunu Sipai Manake Culvert Amada plan tawduna thamlamba IED ama ngarang loktopangam khre IED adu Racial Division gi road opening party na ngarang ayuk pung 3 9:30 rom chatpa matamda thengnar khibani laimakhong gi IED team gi expert ama laklaga bom adu manak nakpa aduwaida asoingam yawduna pokayan khre hairi Hawalak liba nahasingna mamangagi nat amadi setnabi singak tuna thamna bahona gadabini haina MLA ki khonbo newmaina fangdokre wafamasi ngarang digi hongna singmairong daleba Tribal Resource Institute da satharakpa second state level tribal cultural festival da mangna fangdokibani Bharat Sarkar ki Ministry of Tribal Affairs amadi Manipur Sarkar na sponsor tawduna Tribal Resource Institute na sinduna hayang phawba sathagadaba thorongi nini senma numita MLA MK Preso Simre amadi Parliamentary Secretary Bungjagin balte so saruyaki taromatu da tongan ba tribal jati singi natki oiba cultural program kya su pangtoki
Preso Simbrena Wangang Laduna, Mamangai Ipa Ipusing Senaduna Laklaba culture Mati Zagoi Isay Sing, Nasigi Mirol na Kauktopa Sumloy, Naha Sing da Tongan ba Zagoi Sayamadi Atay Senabikagi awareness Piba Matutai Hike. Kikonbo Newmaina, Hausiki Matamda, Ahong Bakaya Labasu, Furuf Amagi, Senakangul Singak Tamba Hibasi, Tangai Fade, Aigi community Wakal Tadok Naduna, Lol culture Amadi, Fizet Saksa, Kenarabasu, Aikoi Masel, Nungsi, Sanana Himinaduna, Sokat Palam Damama, Uhela say, Fondoke. Hana Equigi Jalaba, Tribal Gipataba, Head Hunting Gumba, Yamna Babri Gulba. Culture Freddy with Hadubatai, Omid of Batai, Adudu, Apollo Macacia. Let us cultivate. Chapata, a good tribal singsi, Ena, Topatini, I say, 800. Manipur Sarkar ki Directorate of Industry ga khusam naduna Tribal Cooperative Marketing Development Federation of India Limited na sinduna nomigoiba Tribal Artisan Melama na si hotel infal da pangtokre tongan ba khusa haiba artisan kuntra manga na puthoba polam sing meladu da utki meladu da Traffic ki Regional Manager Sangita Mahendra Directorate of Industry ki Additional Director Bitol Thang amadi Assistant Director Handicraft Tiroli Barisim su saru yaduna putholiba polam sing yengsin ki Pamthing Kaisingna Melasi Putopagi Maramdi Arapada Ladybus Sing Tribal Isil in Singda Hena Gyan Pinabamadi Makwina Putoliba Potok Singer say Sell Tobada Hena Kudong Sanavani Hake Tiroli Barisimna Housing Manipurda Tongan Artisan Singna Sizinaba Yaraba Common Facility Center Taramanga Lady Messin Makal Suna Center Sida Lady Artisan Singna Polamka Kakpa Madi Tugaibada Matam Sangadaba Adu High Center Singer Sida Kudong Saba Yanglaga Matam Sangdanamadi Energy Manghandana Potokaya, Putopada, Matingwigani, Hike. Maduda Jalaga, Nahaki raw material, oh, Puraga, Adu the Kakpayai, Adu the Shamtopayai, Aduga, Kudna, Flying Shamtoka, finishing Doga, the Porada, packing Doga, and then Yum the Jalaga, Noina, finishing Dogro. Kakpagidi, we have common facility centers enough and enough, don't worry. Haukiba January Kumatwemadi Kunitwegi Lonaba Hinda Masakang the Mui Krana ZEO KS Katuki Debigi Babufora Wat number 5 Jiribamda Labi Yumda Bomlang Sinduna Akia Kang to Angiba Todo Adubu Tongan by Lufgana Yaning the Bafundorle Zimpal Wasak All Jiribamara Paibe Azuka Amadi ZDO na Yaning the Bafundorle Makatana Maite Inat Togal Luf Jiribam Nasu Tonga the Yaning the Bafundo Pogaluna Matunda Amuana to Anbigano Hike. LPG Septic Clinic and Conservation ki matang da Praja Singh da Kangan nabu ki pandam da awareness program ma ngasi all Lambulen leba Rang Salt Gas Agency da pangthokre taramadu da Sales Officer LPG NG Kasung Retail Sales Assistant Manager T Danabiramadi Pastor Baweng Susaruya ke Gas Agency asigi makha da leba consumer kana saruya ke ba awareness aduda LPG gas sizinaba madi karamna sizinagadage haibagi matang da tungan ba akang hai kana wangang ke Sales Officer Kasungna LPG gas sizinaba matamda guidelines sing fajana ningthina khangna sizinagadabani ngasi pangtholeba awareness asi Ministry of Petroleum and Natural Gas ki makhada Praja Singh da khangana bahonabagi saru am oina pangthokpani haiki Retail Sales Assistant Manager T Danabirna lisingani kuntra fawgi manungda malengbi oina energy asi loikiba yabagi fibam da leiri masidagi kannaba ikhoina hai singna likna sizinanaba honagadabani gas sizinaba matamda arembada manganaba honaroidabani haiki aduna madugi initial cost di aham baleba kan cost ti kitang akogi tang bayai normal akogi market ta phangiba stock on oven sing dagi tawadabu asang matam da sinara pa kan dadi aduna maintenance kharcha wala kani Impalis Commandona Ngarang January Kulumdoida KCP MC Miuema Pundongbom Awang Lekai Digi Fari Hari Parba Miu Edudi Tangzam Babitor Elias Peter Seikunipan Apopa Ibobini Harba Miu Si Misem Praja Singh Digi Madi Tungan ba Public Farm Singh Digi Sel Kaibda Senaba Loinana Party Gi Kulai Tindok Tinjin Tobuda Yobo Misakni Hari Amaronda Resin Division Haukiba January Kunitoida Kumji Bazar Digi ZUF Ki Miu Ani Fari Hari Parba Singh Adudi Lofasigi Self Styles Joint Secretary
ai homes remroi sahi kuntramatoi apokpa ar mairiba Tamelong district ki balwa dagini aduga atopa aduna joyful bariam sahi kumapan apokpa bj kamang hauksong dagini hairi lamfel supermarket pda complex ta leiba ecu magnetotherapy treatment center da magnet ki matengna lemna lang ba kem ama pangthokre kem asida tongan ba laina ent lungs liver heart amadi kidney yauna makal maka kaya ge laina sing therapist marina lemna lang ki center asigi therapist ngangom usmana ecu magnetotherapy si top makal gi layang ni layang asina anabaka fan kre kem asi makatana satake gani haike side effect like the baba ko treatment na ko na ma khana ni mai kita mata free treatment ni kano se ham to saban nasi muru pau amukan pizri sahi lising anirong itias leiba manipur gi ariba record amadi sayet na batholopa matamda uk da leiriba museum gi mateng lobgi phibam da leigedori haina chief minister na phangdokre ISTV news meng tabiru papuno pamukana karudri